ꯍꯥꯏ ꯃꯌꯥꯝ, ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯀꯣꯜꯀꯇꯥꯒꯤ ꯅꯤꯀꯣ ꯄꯥꯔꯛꯇ ꯄꯥꯔꯠ 5 ꯁꯨꯕꯅꯤ꯫ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯖꯈꯤꯕ ꯔꯣꯂꯔ ꯀꯣꯁꯇꯔꯗꯣ ꯂꯩꯔꯦ꯫ ꯃꯌꯥꯝꯅ ꯌꯥꯝ ꯁꯥꯊꯤꯅꯩꯅ ꯑꯦꯋꯥꯔꯗꯁꯨ ꯐꯪꯈ꯭ꯔꯦ ꯏꯟꯗꯤꯌꯥꯒꯤ ꯗ ꯁꯥꯏꯀ꯭ꯂꯣꯟ ꯀꯧꯋꯦ꯫ ꯆꯪꯐꯝꯅ ꯃꯌꯥꯝꯁꯤ ꯂꯩꯔꯦ꯫ ꯃꯃꯥꯡꯗꯁꯨ ꯑꯦꯋꯥꯔꯗꯁꯨ ꯐꯅꯌꯥꯝ ꯐꯪꯈ꯭ꯔ ꯃꯥꯜꯂꯦ ꯃꯌꯥꯝ, ꯌꯥꯝꯅ ꯃꯥꯟꯕꯒꯤ ꯁꯥꯏꯀ꯭ꯂꯣꯟ ꯍꯥꯏꯁꯦ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯉꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯅ, ꯀꯌꯥꯝ ꯌꯥꯡꯖꯥꯠꯅꯣ ꯀꯌꯥꯝ ꯁꯥꯊꯤꯖꯥꯠꯅꯣꯅ꯫ ꯃꯤ ꯈꯔ ꯉꯥꯏꯅꯈꯤꯗꯣꯏ, ꯃꯤ ꯁꯨꯗ꯭ꯔꯗꯤ ꯌꯥꯗꯦ, ꯃꯣꯏ ꯇꯧ ꯌꯥꯝ ꯄꯪꯖꯗꯣꯏꯅꯤꯅ ꯃꯤ ꯈꯔ ꯉꯥꯏꯔꯤ꯫ ꯃꯌꯥꯝ ꯍꯧꯔꯦ꯫ Hello guys, don't forget to like my video, subscribe my video and share. And if you want, you can comment. Let's enjoy this ride. This train is so shaking, but in our camera it will not, because here I'm using gimbal. That's why it is a kind of thing that is for this shaking. ꯍꯧꯖꯤꯛꯀꯤꯗ ꯑꯦꯛꯁꯤꯗꯦꯟ ꯌꯥꯝ ꯁꯥꯊꯤꯕ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯀꯦꯃꯦꯔꯥꯒ ꯄꯥꯏꯊꯣꯔꯛꯇꯅ ꯐꯥꯍꯧ ꯈꯛꯅ꯫ ꯆꯪꯍꯜꯂꯨꯅꯨ꯫ ꯑꯩꯈꯣꯏ ꯕꯥꯅ ꯑꯩꯕ ꯄꯥꯏꯊꯣꯛꯇꯣꯏꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯕꯥꯗꯤ ꯌꯥꯕꯨ ꯑꯩ ꯀꯦꯜꯂꯧꯔ ꯌꯥꯒꯗꯤꯅ ꯍꯥꯏꯕꯅꯦ꯫ ꯀꯣꯛꯀ ꯃꯌꯥꯝ ꯉꯥꯎꯋꯦ, ꯀꯣꯛꯀ ꯆꯤꯛꯑꯦ ꯈꯪꯗꯦ꯫ ꯑꯔꯣꯏꯕꯤꯅꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯂꯥꯎꯕꯁꯤꯡꯗꯣ ꯄꯨꯔꯥ ꯅꯥꯀꯟ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ, ꯁꯃꯨꯗ꯭ꯔ ꯅꯠꯇꯦ ꯁꯤ ꯂꯩꯕꯗꯨꯗ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯗꯥꯏꯔꯦꯛ ꯍꯥꯏꯊꯔꯦ꯫ ꯂꯣꯏꯁꯟꯕ ꯉꯥꯏꯕꯗ ꯃꯌꯥꯝ ꯑꯋꯥꯕ ꯑꯣꯏ꯫ ꯀꯥꯏꯗꯩ ꯃꯤꯠꯀ ꯎꯏꯁꯜꯂꯒ ꯈꯥꯡꯕꯁꯤꯗꯤ ꯑꯔꯣꯏꯕꯤꯅꯦ꯫ ꯑꯗꯨ ꯀꯤꯌꯦ꯫ ꯑꯃꯨꯛ ꯍꯟꯅꯁꯨ ꯑꯩ ꯇꯣꯡꯅꯤꯡꯗ꯭ꯔꯦ, ꯕꯤꯠꯀ ꯂꯩꯇꯦ꯫ ꯃꯌꯥꯝ ꯃꯥꯡꯗꯅ ꯃꯌꯥ ꯀꯥꯊꯣꯛꯑꯒ ꯁꯥ ꯑꯃ ꯂꯩꯔꯦ꯫ ꯃꯌꯥꯝ ꯀꯦꯕꯜ ꯀꯥꯔ ꯑꯃꯨꯛ ꯇꯣꯡꯗꯣꯏꯅꯦ ꯍꯧꯖꯤꯛ꯫ ꯁꯤꯗ ꯃꯌꯥꯝ ꯃꯤ ꯇꯣꯡꯅ ꯆꯠꯂꯦ꯫ ꯁꯤꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯃꯌꯥꯝ, ꯑꯗꯨꯕꯨ ꯈꯤꯇꯪꯗꯤ ꯀꯤꯕꯗꯤ ꯐꯥꯎꯋꯦ ꯊꯃꯣꯏꯗ꯫ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯍꯜꯂꯁꯦ ꯍꯥꯏꯗꯣ ꯃꯌꯥꯝ ꯇꯥꯎꯀꯣ꯫ ꯍꯧꯖꯤꯛ ꯀꯤꯃꯟꯗꯅ ꯍꯥꯏꯕꯅꯦ, ꯇꯥꯕꯤꯌꯨ꯫ ꯁꯤꯗꯅ ꯆꯪꯐꯝ ꯂꯩꯔꯦ, ꯃꯣꯏꯒꯤ ꯀꯥꯈꯠꯐꯝ ꯀꯦꯕꯜ ꯀꯥꯔ ꯇꯣꯡꯅꯕ꯫ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯦꯕꯜ ꯀꯥꯔ ꯍꯧꯖꯤꯛ ꯍꯧꯗꯣꯔꯦ ꯇꯣꯡꯕ꯫ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯑꯍꯥꯟꯕꯗ, ꯑꯗꯣ ꯀꯤꯕ ꯍꯧꯔꯦ꯫ ꯂꯥꯞꯊꯣꯛꯄꯩ ꯀꯤꯍꯜꯂꯗꯤ ꯂꯣꯏꯗꯣꯏꯒ ꯃꯥꯜꯂꯦ꯫ ꯃꯥꯡꯗ ꯃꯌꯥꯝ ꯑꯥꯏꯐꯤꯜ ꯇꯥꯋꯔ ꯂꯩꯔꯦ꯫ ꯂꯦꯡꯒꯅꯨ ꯂꯦꯡꯒꯅꯨ꯫ ꯃꯤ ꯃꯌꯥꯝ ꯆꯠꯇꯣꯔꯦ ꯃꯌꯥꯝ ꯌꯦꯡꯉꯨ ꯃꯥꯡꯗ꯫ ꯂꯦꯡꯒꯅꯨ ꯀꯤꯌꯦ꯫ ꯃꯤ ꯀꯥꯔꯝꯒꯅꯤ ꯑꯁꯣꯝꯗ꯫ ꯌꯦꯡꯉꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯕ꯭ꯔꯦꯛ ꯐꯥꯔꯤ ꯃꯤ꯫ ꯁꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯆꯞ ꯂꯦꯞꯄꯛꯄꯁꯦ ꯋꯥꯈꯜꯗ ꯀꯤꯕ ꯄꯥꯈꯠꯂꯦ꯫ ꯌꯥꯝ ꯍꯥꯏ ꯆꯠꯁꯣ ꯂꯦꯡꯒꯅꯨ꯫ ꯇꯧꯔꯤꯉꯩꯗ ꯈꯔ ꯐꯩꯊꯧꯔꯤꯉꯩꯗ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯉꯁꯥꯏ ꯄꯥꯏꯌꯨ ꯍꯥꯏꯖꯈꯤꯕ, ꯄꯨꯔꯛꯑꯅꯤ ꯑꯗꯨꯃꯥꯏꯅ ꯃꯃꯥꯡ ꯍꯥꯏꯖꯈꯤꯕ ꯅꯪꯅ ꯔꯦꯟꯗꯥ ꯑꯃ ꯐꯦꯁꯇꯤꯚꯦꯜꯗꯣ꯫ ꯍꯥꯏꯒꯠꯂꯛꯀꯅꯨ ꯂꯦꯡꯒꯅꯨ ꯁꯤ ꯑꯅꯤ ꯃꯌꯥꯝ ꯄꯥꯏꯊꯣꯔꯛꯏꯁꯦ ꯌꯦꯡꯉꯣ꯫ ꯅꯨꯡꯗꯥꯡꯗ ꯋꯥꯇꯔ ꯁ꯭ꯂꯥꯏꯠ ꯂꯩꯔꯦ ꯃꯌꯥꯝ꯫ ꯑꯗꯣ ꯁꯤꯗꯤ ꯋꯥꯇꯔ ꯑꯁꯤꯗ ꯄꯥꯔꯛꯇꯤ ꯅꯠꯇꯦ, ꯄꯥꯏꯊꯔꯛꯏ ꯋꯥꯇꯔ ꯄꯥꯔꯛꯅ ꯃꯃꯥꯡꯒꯤ ꯑꯩꯅ ꯔꯣꯂꯔ ꯀꯣꯁꯇꯔꯗ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ꯫ ꯑꯁꯤ ꯑꯃ ꯇꯣꯛꯑꯣ ꯇꯦꯛꯅꯥꯗꯤ ꯁꯣꯏꯔꯦ ꯃꯣꯏ ꯑꯁꯤ ꯇꯧꯔꯣꯏꯁꯦ꯫ ꯃꯤ ꯑꯇꯩꯁꯨ ꯆꯠꯂꯦ꯫ ꯍꯩꯕ ꯀꯤ ꯑꯃ ꯂꯣꯏ ꯑꯩꯈꯣꯏ
ꯇꯣꯡꯁꯤꯗ ꯑꯁ ꯑꯅꯤꯁꯤꯗ ꯑꯣꯟꯊꯛ ꯅꯨꯡꯉꯥꯏ ꯆꯠꯂꯦ ꯁꯤꯁ ꯑꯅꯤ ꯚꯤꯗꯤꯑꯣ ꯑꯃ ꯂꯩꯔꯝꯃꯤ ꯇꯣꯉꯥꯟ ꯈꯥꯝꯅꯦ ꯂꯩ ꯅꯨꯡꯉꯥꯏꯔꯦ ꯃꯣꯏꯗꯤ ꯌꯥꯝ ꯇꯣꯡꯉꯖꯥꯠꯅꯤ ꯀꯤꯕ ꯐꯥꯎꯗꯦ ꯗ꯭ꯔꯥꯒꯟꯒ ꯂꯩꯔ ꯃꯌꯥꯝ ꯌꯦꯡꯉꯣ ꯏꯁꯤꯡ ꯃꯊꯛꯇ ꯇꯥꯎꯔꯒ ꯁꯤꯁꯨ ꯕꯦꯔꯥꯅꯤꯍꯦ ꯁ꯭ꯂꯥꯏꯗꯣ ꯋꯥꯇꯔ ꯁ꯭ꯂꯥꯏꯗ ꯕꯦꯔꯥ ꯀꯤꯖꯩꯌꯦ ꯋꯥꯡꯉꯦ ꯇꯣꯡꯕ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯗꯤ ꯀꯨꯝꯃꯦ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯕꯅꯤ ꯑꯁꯤꯁꯨ ꯑꯄꯥꯏꯕꯤꯅꯤ ꯇꯣꯡꯉꯒꯦ ꯃꯌꯥꯝ ꯇꯣꯛꯑꯁꯤ ꯁꯤꯗꯅ ꯃꯌꯥꯝ ꯇ꯭ꯔꯦꯟ ꯑꯣꯏꯅ ꯑꯆꯥꯄꯣꯠ ꯇꯣꯡꯉꯁꯤ ꯆꯥꯅꯤꯡꯉꯁꯨ ꯃꯌꯥꯝ ꯆꯥꯕ ꯌꯥꯔꯦ ꯃꯌꯥꯝ ꯍꯟꯗꯛꯀꯤꯁꯤꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯇ꯭ꯔꯦꯟꯒꯤ ꯑꯃꯨꯛ ꯇꯧꯔꯅꯤ ꯑꯗꯣ ꯃꯊꯪꯗꯅ ꯋꯥꯇꯔ ꯄꯥꯔꯛꯀꯤ ꯑꯣꯏꯅ ꯇꯧꯖꯔꯅꯤ ꯋꯥꯇꯔ ꯄꯥꯔꯛꯇꯣ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯊꯃꯣꯏ ꯁꯦꯡ ꯑꯗꯣꯝꯗꯤ ꯃꯌꯥꯝ ꯑꯩ ꯍꯥꯏꯖꯒꯦ ꯐꯖꯅ ꯅꯨꯡꯉꯥꯏꯅꯤ ꯑꯗꯣꯝꯗꯤ ꯄꯨꯔꯥ ꯑꯔꯣꯏꯕꯤ ꯃꯌꯥꯝ ꯑꯋꯥꯕ ꯄꯨꯡꯀꯥꯎ ꯀꯥꯎꯅꯤ ꯁꯤꯗ ꯃꯌꯥꯝ ꯌꯦꯡꯉꯣ ꯃꯣꯏ ꯁꯤ ꯃꯆꯥꯁꯤ ꯎꯅ ꯁꯥꯕ ꯇ꯭ꯔꯦꯟꯅꯤ ꯑꯁ ꯄꯥꯏꯈꯠꯈ꯭ꯔꯦ ꯃꯌꯥꯝ ꯑꯁꯤꯗꯤ ꯌꯦꯡꯉꯣ ꯏꯁꯤꯡ ꯄꯥꯏꯈꯠꯂꯛꯇꯦ ꯃꯣꯏ ꯃꯌꯥꯏꯗꯤ ꯏꯁꯤꯡ ꯊꯝꯃꯦ ꯋꯥꯇꯔ ꯇ꯭ꯔꯦꯟꯒꯨꯝꯕꯅꯦ ꯃꯣꯏꯁꯤꯗ ꯑꯃꯨꯛ ꯏꯁꯤꯡ ꯄꯥꯏꯈꯠꯂꯛꯇꯕ ꯃꯌꯥꯝ ꯑꯁ ꯑꯔꯣꯏꯕꯤ ꯇꯥꯏꯁꯦ ꯃꯃꯥꯡ ꯇꯧꯔꯤ ꯃꯤꯁꯦ ꯐꯥꯔ ꯕꯦꯔꯥꯅꯤ ꯁꯤꯗꯤ ꯂꯣꯏꯔꯦ ꯍꯥ ꯇ꯭ꯔꯦꯟꯒꯤ ꯆꯪꯉꯣ ꯇ꯭ꯔꯦꯟ ꯊꯧꯒꯕ ꯁꯤꯗ ꯃꯌꯥꯝ ꯇ꯭ꯔꯦꯟ ꯇꯣꯡꯐꯝ ꯂꯩꯔꯦ ꯇ꯭ꯔꯦꯟ ꯇꯣꯡꯕ ꯑꯃꯨꯛ ꯆꯪꯗꯣꯏꯅꯤ ꯁꯤꯗꯒꯤ ꯇ꯭ꯔꯦꯟ ꯇꯣꯡꯅꯕ ꯃꯤ ꯉꯥꯏꯅꯔꯤ ꯕꯣꯒꯤ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯍꯥꯡꯉꯤꯁꯦ ꯂꯣꯏ ꯐꯨꯜ ꯑꯣꯏꯔꯀꯥꯟꯗ ꯊꯧꯗꯣꯏꯅꯤ ꯑꯗꯨꯅ ꯃꯤ ꯐꯨꯜ ꯑꯣꯏꯗ꯭ꯔꯤꯕꯧꯇꯤ ꯄꯨꯡ ꯑꯃ ꯆꯪꯕ ꯉꯥꯏꯗꯣꯏꯅꯤ ꯃꯌꯥꯝ ꯃꯤ ꯐꯨꯜ ꯑꯣꯏꯗ꯭ꯔꯒꯗꯤ ꯐꯨꯜꯕꯨꯗꯤ ꯑꯣꯏꯔꯦ ꯌꯥꯝ ꯊꯨꯅ ꯊꯧꯍꯧꯔꯦ ꯃꯌꯥꯝ ꯁꯤ ꯁꯤꯁꯨ ꯄꯨꯔꯥ ꯌꯥꯡꯕ ꯑꯣꯏꯗꯦ ꯀꯦꯝ ꯀꯤꯅꯤꯡꯉꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯁꯨ ꯄꯨꯔꯥ ꯀꯩꯅꯣꯁꯤ ꯃꯌꯥꯝ ꯅꯤꯀꯣ ꯄꯥꯔꯛꯁꯦ ꯄꯨꯔꯥ ꯀꯣꯏꯗꯣꯏꯅꯦ ꯁꯔꯀꯜ ꯑꯣꯏꯅ ꯐꯖꯔꯦ ꯂꯣꯏ ꯎꯔꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯈꯣꯡ ꯋꯥ ꯆꯠꯂꯦ ꯁꯤꯗꯒꯤ ꯂꯣꯏ ꯇꯣꯡ ꯎ ꯌꯥꯔꯦ ꯌꯥꯝ ꯇꯣꯡꯉꯦ ꯃꯅꯤꯡꯗꯁꯨ ꯁꯤꯒꯤ ꯑꯩꯈꯣꯏ ꯒ꯭ꯔꯦꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯔꯤ ꯐꯖ ꯁꯥꯟꯅꯔꯦ ꯁꯦꯝꯗꯤ ꯁꯥꯎꯔ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯐꯖꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯛꯇꯣꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛꯁꯦ ꯑꯃꯗꯤ ꯁꯣꯏꯕꯤꯔꯅꯨ ꯃꯌꯥꯝ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯁꯦ ꯑꯃꯒ ꯁꯤꯗꯅ ꯊꯣꯡ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯂꯟꯗꯟ ꯕ꯭ꯔꯤꯖ ꯃꯥꯜꯂꯦ ꯃꯣꯏ ꯁꯥꯏꯁꯤ ꯗꯤꯖꯥꯏꯟꯁꯦ ꯅꯥꯀꯟꯗ ꯑꯦꯔꯣꯄ꯭ꯂꯦꯟꯒꯗꯣ ꯃꯌꯥꯝ ꯉꯁꯥꯏꯗꯣ ꯂꯣꯏ ꯎꯔꯦ ꯁꯤꯗꯒ ꯑꯩꯈꯣꯏ ꯍꯧꯕꯒꯤ ꯆꯪꯉꯛꯄ ꯒꯦꯠꯀ ꯂꯣꯏ ꯎꯔꯦ ꯍꯧꯕꯒꯤ ꯆꯪꯉꯛꯄꯗꯨꯅꯤ ꯁꯤꯗ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯂꯩꯔꯦ ꯒꯦꯝ ꯖꯣꯟ ꯀꯩꯀꯩ ꯂꯣꯏ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ ꯒꯦꯝ ꯖꯣꯟ ꯁꯤ ꯂꯩꯔꯦ ꯆꯪꯉꯛꯄꯒꯤ ꯃꯦꯟ ꯑꯦꯟꯇ꯭ꯔꯦꯟꯁꯇ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯃꯥꯡꯗ ꯄꯣꯠ ꯆꯤꯡꯊ ꯆꯪꯈ꯭ꯔꯦ ꯌꯥꯝ ꯐꯖꯩ ꯃꯐꯝꯁꯦ ꯑꯗꯨꯝ ꯅꯥꯟꯅ ꯁꯥꯏ ꯉꯁꯥꯏꯗꯩ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯌꯥꯝ ꯎꯁꯨ ꯎꯔꯝꯅꯤ ꯉꯁꯥꯏꯗꯩ ꯅꯝꯃꯤꯁꯦ ꯑꯗꯨꯝ ꯑꯆꯥꯄꯣꯠ ꯀꯩꯀꯩ ꯂꯪꯊꯣꯛꯇꯅ ꯇꯧꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯌꯧꯔꯦ ꯑꯁꯣꯝꯗ ꯀꯨꯝꯗꯣꯏꯅꯦ ꯃꯌꯥꯝ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯊꯥꯒꯠꯆꯕꯗ ꯃꯌꯥꯝ ꯑꯁꯣꯏꯕ ꯌꯥꯎꯕꯤꯔꯁꯨ ꯀꯃꯦꯟꯇ ꯏꯕꯤꯔꯛꯑꯣ ꯃꯊꯪꯗꯒꯤ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯦ ꯆꯥꯅꯕ ꯕ꯭ꯔꯁ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯕꯨꯀꯤꯡ ꯀꯥꯎꯟꯇꯔꯗꯨꯗꯒꯤ
ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯔꯒ ꯁꯤꯗ ꯑꯗꯨꯝ ꯆꯦꯁꯤ ꯄꯤꯁꯟꯕꯗ ꯃꯣꯏꯅ ꯑꯗꯨꯝ ꯁꯦꯝꯃꯒ ꯄꯨꯊꯣꯔꯛꯑꯅꯤ ꯆꯦꯁꯤꯗꯪ ꯄꯤꯌꯨ ꯀꯩꯝ ꯍꯥꯏꯗ꯭ꯔꯁꯨ ꯊꯥꯏ ꯆꯥꯏꯅꯤꯁ ꯊꯥꯏ ꯂꯣꯏ ꯐꯪꯉꯦ ꯃꯌꯥꯝ ꯁꯤꯗ ꯀꯣꯜ ꯗ꯭ꯔꯤꯡ ꯀꯣꯛ ꯑꯁꯣꯝꯁꯤꯗ sida ma'am seat lay ꯄꯤ ꯂꯥꯛꯑꯣꯏ solo gumba lana table circle je bi basu yai dubei ma'am pullap group aina koibaga lakpa ordi si mani uga table masa sida adum table sang sida ma'am phamina yai andana yam nana sai moise kodimo fian thai game zone si mani lay ma'am sidagi sangdani game zone si so 이싱이 레드 사기면서 가끔 유스레 게임 존기네 컴시랑 나래면 지나나 아니 마마 해제 네 뭐 리페어링 tꯧ이면 야다버기 뭐 야도 한데 ꯑꯩꯈꯣꯏ ꯆꯪꯁꯨ ꯁꯦꯝꯗꯦ ꯁꯤꯗ ꯋꯥꯇꯔ ꯄꯥꯔꯛ ꯖꯦ ꯀꯤꯗꯣ ꯋꯥꯇꯔ ꯄꯥꯔꯛ ꯁꯤꯗꯤ ꯋꯥꯇꯔ ꯄꯥꯔꯛ ꯁꯤ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯔꯣꯂꯔ ꯀꯣꯁꯇꯔꯗꯣ ꯁꯛꯀꯅꯤꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯨꯃꯥꯏꯅ ꯄꯥꯏꯔꯝꯗꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯉꯤ ꯔꯣꯂꯔ ꯀꯣꯁꯇꯔ ꯃꯌꯥꯝ ꯐꯤꯋꯥꯡꯁꯦ ꯏꯍꯣꯏ ꯃꯌꯥꯝ ꯍꯤꯎꯅꯤ ꯐꯤꯋꯥꯡꯁꯦ ꯁꯛꯁꯤ ꯑꯩꯈꯣꯏꯒꯤ ꯀꯦꯕꯜ ꯀꯥꯔ ꯈꯨꯆꯤꯟꯁꯤꯅ ꯍꯥꯝ ꯀꯧꯕꯁꯤꯗ ꯁꯤꯗ ꯖꯒꯣꯏ ꯁꯥꯔꯤꯁꯤꯗ ꯍꯥꯏꯗꯤ ꯃꯣꯏ ꯀꯩꯁꯦ ꯌꯥꯝ ꯉꯁꯥꯏ ꯍꯣꯏ ꯗ꯭ꯔꯦꯁꯀ ꯁꯥꯒꯤ ꯗ꯭ꯔꯦꯁ ꯌꯥꯝ ꯁꯦꯠꯂ ꯀꯩꯁꯤꯅ ꯉꯥ ꯑꯆꯥꯄꯣꯠ ꯆꯥꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯁꯥꯔꯚꯤꯁ ꯆꯠꯆꯗꯣꯏꯅꯤ ꯂꯧꯕ ꯆꯠꯆꯗꯣꯏꯅꯤ Trekking car se changani hai paisa khangoi ꯑꯗꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯁꯨ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯋꯥꯇꯔ ꯄꯥꯔꯛꯇ ꯅꯤꯀꯣ ꯄꯥꯔꯛꯀꯤ ꯋꯥꯇꯔ ꯄꯥꯔꯛ ꯁꯤ ꯂꯩꯔꯦ ꯆꯤꯡ ꯈꯟꯅꯔꯁꯦ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯩꯅ ꯊꯥꯒꯠꯆꯔꯛꯇꯣꯏꯕ ꯃꯊꯪꯒꯤ ꯋꯥꯇꯔ ꯄꯥꯔꯛ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯗꯣꯏꯅꯦ ꯐꯖꯕꯅꯤꯅ ꯁꯤ ꯂꯣꯏꯗ꯭ꯔꯤ ꯃꯅꯨꯡꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯣ ꯃꯊꯪꯗ ꯎꯅꯔꯁꯦ ꯕꯥꯏ ꯕꯥꯏ ꯁꯤ ꯌꯨ ꯑꯒꯦꯟ